Thangmaibanda Laiba SB Automatic Car Wash ki sponsorship Makhada Arambai Tengol Unit 18 Headquarter na Senduna Numit Marini Chupna Pangthokadaba Ani Suba Unit 18 6A Side Knockout Football Tournament Lisingani Kunmari ngasi hongnabi matung inna Langol Game Village ta laiba Arambai Tengol Unit 18 Turf Ground da Houdokhre Thoromaduda Arambai Tengol Unit 18 ki commander Khersan Thogdam second in command Huirem Mahadev SB Automatic Car Wash Thangmaibangi Proprietor Nongmai Kapam Pravin Amadi Unit 18 ki Best Commander Singna Saruk Yakhi Hogdokpagi Thorom aduga mari leinana Khersan Thogdamna hai Lamdam asida hojik thokliba irang asina maram oiraga mipum khudingma wakhal charangnaba amadi tangdu leitadaba punsi marel amade hinglei lan nangliba leibak ama oirabasu mikup amatang Sana khotnabada mai onsinduna hogalakliba naha singbu mayai kaba chinjaktagi thaptok tuna tinjang kaijang daba khunai ama semgatnabagi wakhalonda tournament asi pangthokpani ngamkhai ngakpa khaktanatana Arambai Tengol na ifurupki yaifanabagi thabak thorom kya paikhatuna lakli makhatanasu Arambai Tengol na ifurup lining amadi amato oibagi saktam ngaknaba achetpa khongfam amaga loinana sem saduna lairi haina mahakna phongdokhi Jadi aku unit 18 na host oleh sinjari 6S8 tournament asi aku Arambai gi tim kudimak haitare aduga matakta atopa tim sumai am yauri si kai gi damta sinjabano haibadi aku ji hawalai bana sing ado lan laina khaba phangdaba am yauri man jo kitang do su saba kadra na sinjabani unit 18 na host oleh ado ji hawalai ba nisada nisagi pakta tawrai ba lady ma'am say kitang do support kadra haina masada tinja nang kajing dana wa haitare masamo phana laina bai dangta kitang do sumarakta kitang refresh tawna bai dangta tawjabani adu ma'am si sille khole dana san tuan tawgada bana te khoi yari makai di apa thabak tawba apa thabak tawba imalewa ki dangta apa thabak tawbasina marune na khoi unit 18 ni site gi hajari